Mamangei Namazi Khargi Wari Rabia Basri Adubiya Pung kun marigi manungda Namaz rekat lising ama solami amasung mahakna hairame khudagi kasam aina asuk yamna namaz soliba asi sawab phangningbagi natte masigi rekat khar asi aina solibagi maramdi subnagi kayamat ki numitta atopan nabi singi mamangda aikhoigi rasul sallallahu alaihi wasallam na yengu masi aigi ummat ki sonjakhrabi nupi amagi ibadat ni hairaga haraubu utpinabgi damakni minai nupi amagi ibadat kanagumba mana hairami ramzan thada aikhoigi yumda talhunabgi damakta minai nupi amagi darkar oirammi bazar da chattuna yamna ohongba minai nupi ama leirure tawigom masung mahaki masak matau adu mirak tindaba amasung kanagumba pattatna nungsinaba ama kaina khibagi maichak khangba male numit adugi nungthildi haukhre ahingi matam oirakpado S.A.W.gi namaz matungda mahangna namaz tahajjud sonba hawramme amasung ahan barakata sura bakra para ani makhai solami amasung mahangna pungning changna Quran Sharif sonba adugumna sonba mi punsida pangta ta khidri ani subarakat sura al imran para ama makhai loiba fawu solame ahum subarakat sura nisa para ama makhai loini solame ai angak pacharga mahakim matau yenglammi amasung aina khalli para mangaga pawaloirga lepkhiba yai adubu Allah gi bandi aduna amuk hana niyat tawraga khut pulammi amasung Quran sonna sona sura Ibrahim gi tarawmdoi suba paragi ayat adu yaukhre dozakhi singbu ipum naipum mayada hairaga pithakani tawigum masung madubu irai laina yothabangam loy amasung maikai khuding maktagi mawat ki mamina koi singani adubu maraiwak thiraba misak adu asuk yamna azab phanglaba matungdasu siba ngamloi amasung mawong asumna akanba azabki chaitheng phangduna leigani masigi ayat asi sonna sona mahak wan thaki amasung leimai thakta dom launa hai thaki aigi yumgi mi singna pakhatuna chensinnarki manak naksillaga yengba matamdadi mahak thawai thakiramle Hazrat Junnun Misri kanagumba mana hairami ai Hazrat Junnun Misri gi matungda nongma namaz leplamme Hazrana takbir gi dama khud thangalammi subnagi Allah khak hairaga makha khonjel amata thoptana tujung bagaloina chap leptuna leiramme amasung awu bisingi wakhalda Hazrat ki hakchang polang tamak ngai hure thawai di yaudraba male khalamme adubu ngai hak leirabagi matungda amuga hanna Allahu Akbar hairaklamme mahangna Allahu Akbar haiba adu tabada aki tujungbagi maramna aigi khongsabi kai khiramme Hazrat Abdullah bin Jubair radhiyallahu anhu Hazrat Abdullah bin Jubair radhiyallahu anhu na Baitullah da namaz solamme karigu mamata lengba haiba tawduna chap yungna leplamme Hazrat namaz lepkhibu matamda akangba u pambi amagumna oi madu uraga haram sharif ki khunu singna Hazrat ki kokthakta tonglammi amasung Hazrat Ibrahim bin Sharikna sajda taringaido uchek singna leipung oina khanbadagi mahaki manamganda tonglamme Allah Rasul sallallahu alaihi wasallam na namaz gidama kuina amasung sangna lepa Hazrat Hasan radhiyallahu anhu na hairamme Allah Rasul sallallahu alaihi wasallam na namaz gidamakta kuina amasung sangna lepa maramdagi ong mubarak pongkhatlamme thangai sengba makti mahak guna amata langjadaba amasung mitludagi pirangna musalla fawbu chot khiba misak amane Hazrat Safwan rahimahumullah sahi nifu manamganga famga pakna khide haibadi hiplamde
Sajda yamna tawba maramdagi mahaki laibak adu matong amata paklamde saru khakta uwa fanglamme. Hazrat Uwais Karni ahing chubba tumlamde amasung mahakna hairami angakbani farista sing ibadat tawbada chokthaba leite. Aduga aikhoina khwaidagi hena phaba khusem am oiraga ahing nong soiba tumduna leithogi. Hazrat Muhammad bin Munkadir na masage damak ahingi saruk ahum thongna khaidok lamme. Saruk amana mamagi sevagi damak, saruk amana machal nupi gi sevagi damak, saruk amana Allah gi ibadat gi damak, mahaki machal nupi lei khidraba matungda ahingi saruk ani thokna khaidok lamme. Saruk amana mamagi seva tawrammi aduga saruk amana Allah gi ibadat tawrammi. Mama lei khidraba matungda di ahing chuppa Allah gi ibadat lelamme. Hazrat Dawud alayhi salam da Allah na hukum piraki. Ho Dawud machin thibani aibu nungsi hairaga ahing da tumduna leithogliba misak adu mahakna nungsi zariba adubu achikba mafamda unaba pamdabra. Hazrat Muslim bin Bassar na mayumda namaz songe khanba matamda imung manungi nupi angangsing da hairami nakhoina pamba mongda wari sanazau. Aidi namaz manungda nakhoi wa amata taade. Maramasino Hazrat namaz gi niyat tawkraba matungda angangsing wari sanarame. Amaramda Hazrat pu imung manungna adukki matik kiramme yumda Hazrat hek changlakpada mi amma fawa marol thoknaramde. Toigum basung namaz sonbe hek hawkhiba tarabadi thawai hakchang pumnamak Allah gi maikayda chap yungna onsin khiba maramdagi imungi nupi angangsinggi khonjel amata taramde. Asigumlaba fibam asigi matangda Arif Romina haibirame. Pakka namazi singde Allah Akbar haikrab matungda dunyaga kari sumari leinade. Asibna dunyaga mari leinadabagum. Matang amada Hazrat Muslim bin Bassar na masagi yumgi ka amada namaz sonduna leirame. Khang hawdana yumgi ka chinnamada mai chaklami adubu Hazrati namaz adumuk sonduna leirame. Salam lei thorak labagi matungda yumgi mising na hai adomgi mahalagi mising mai muthanabagi damak laklammi adubu adomdi namaz digi mai lei thokte. Asigum laba matangdadi faraz namaz fawa kai thokpada jaiz oiribani. Hazrat na haibirame. Aisu mai chaklei khanglam labadi namaz kai thoklam gani. Adubu wallah ai kariguma mata khanghaude. Buzruk marina namaz rekat amada Quran loiba fawa sonba. Buzruk marina namaz rekat amada Quran loiba fawa sonki. Makhoi sing adudi Hazrat Usman radhiyallahu anhu, Hazrat Tamimdari radhiyallahu anhu, Hazrat Sayyid bin Jubair radhiyallahu anhu amasung Hazrat Imam Abu Hanifa rahimahumullah ne. Hazrat Bayezid Bustami ahing amma namaz solame. Nongalaga Hazrat ki namaz solamba mafam aduda anub I tab uram. Hawjakta leliwa hamengi igum Hazrat ki murid sing na hanglamme. Hazrat ngasi ahing kari tawkhibano. Aikhoida amukta takpiyu. Madudagi aikhoida Kaanaba fangba yai. Hazrat na hai aina ahing namaz gi damak khud pullaba matungda Allah gi aras hazir oirame. Matamadda aina hangi aigi nungsiraba mapu Rabbul Alamin gi leifam taku maramdi aikhoida takpi rakhi. Allah aras ki manakta lay. Hawjak nang hayo aigi nungsiba mapu kadaidale. Aras na hairagi ho Bayezid nakhoida Allah aras ki manakta lay haiki adubu. Aingondadi Allah momin singi thamoida lay hai. Aras ki wafam asitaraga. Aingonda isani isabu fathabungamdaba harao bamasung nungaibagi fibam amalaki. Matam maduda kari tawkhibano ay hak khangde. Hazrat Ibn Abbas radhiyallahu anhu. Hazrat Ibn Abbas radhiyallahu anhu gi mamid uraktraba matamda miyam na hangatlamme. Hazrat adom gi mit asi layeng ba yagani tawbatabu
नुमित खरदि नमाज थादोकपा ताई मरमदि लायेंग लिंगैगी मतमदा नोम हाइबा अमसुंग लेंगोटपा यारोय वाफम असि तारगा हाइबिरमी ngamloi मरमदि ऐगी आका हुजुर सल्लल्लाहु अलैहि वसल्लम ना हाइबिरमी कनागुमन नमाजबु खंगना थादोरक्लबदि कयामत की नुमित्ता अल्लाह गा उनबु मतमदा यामना साउगनी अदुना ऐ मित तांगलगा लैबा पामी तयगुमसुंग अल्लाह बु साउहनबा पामदे हजरत इब्न अब्बास रज़ियल्लाहु अन्हु ना ममित उद्रब मतुंगदा नुपा मचा अमा लोइनरमे नमाज की मतम यौरकपगा नुपा मचा अदु लाक्लगा हजरत पु मस्जिद पुरम्मे अदुबु नोंगमदि नुपा मचा अदु नमाज की मतम फाउबदा लाक्लमदे हजरत न कौवी अदुबु लाक्तबन मरम ओइरगा खुमलक्ते मदुदा हजरत न नमाज की दमक चटनिंगबगी मैचाकल लोइनना अल्लाह दा दुआ तौरम्मे ओ अल्लाह ऐगी उदब मित असिन मरम ओइरगा कयामत की नुमित्ता नहांग नैबु इकाइब पिबीगनु ऐबु कयामत नुमित की अचोपदगी कनबियु दुआ असिगी बरकत की खुदक अदुदा हजरत की मित उरम्मे हजरत न अल्लाह के तौबीमल उत्पगलोन मस्जिद लाक्लम्मी अमसुंग नमाज सोलग युमदा हलक्की युम हेक यौरकपगा ममित अदु हानगुम अमुक उखिद्रे अदुगी मतुंगददी नुंगतीगी नमाज मतम ओइरकपदा हजरत की मित उरम्मी अमसुंग नमाज सोलग युम यौरकपदा अमुक उरमदे मपुंसिगी अरोइबा तांकक अदु फावबदा असुमना ओइखी हातिमासम रहमहुमुल्लाह आसिम बिन यूसुफ न हंगे अदोम नमाज मोंग करम न सोली पाखुम बिखी नमाज मतम हेक यौरकपगा यामना चेक्सिन न वुजू तवे सुन्नत अमा मुस्तहब अमा फावबा नानथोखिदनबा होटनजै वुजू तौरगा मुसलादा लेपा मतमदा काबा शरीफ मांगदा लै खल्ले अदुगा अल्लाह न कोकथक्ता जन्नत न येत्ता अदुगा दोजख न तुंगदा सोलिबा नमाज असिना पुंसिगी अरोइबा नमाज नि खल्ली यामना इज्जत लैना अल्लाहु अकबर हाय यामना पिक्चर नोंजबगलोयना कुरान सोली अमसुंग जमआत ओइरगन यामना पुकनिंग चंगना कुरान ताई यामना फजना रुकू तवी अमसुंग इसाबु यामना हंथना खल्लगा सजदा तवी अमसुंग अतै हियात सोली चप चाना थाजबगलोयना सलाम लैथोकी पुकनिंग दा अल्लाह बु कीजै अमसुंग नमाज असि कबुल तौगद्रा नत्रगा कबुल तौरोइद्रा हाइबगी अकीब थमोइदा थमलगा नमाज लोइशल्ले मतुंगदसु असुमना नमाज सोनगनी हाइना थमोइदा वासक थम्मे सही कुंथ्रादगी असुमना नमाज सोलकी आसिम बिन यूसुफ न मसी तारगा ओ खोंगना कपलम्मी अमसुंग कपना कमना हाइरम्मे हे अफसोस ऐगी पुंसीदा असिगुम्बा नमाज अम्मा फावबा याउखिद्रे हजरत इमाम ज़ैनुल आबिदीन नमाज की दमक वुजू तौबा मतमदा महाकी माइथोंग याइंगंग मचुगुम ओइरम्मे अल्लाह बु कीबा मरमदगी अदुगा नमाज की नियत हेक तौबदा अरुम अनिकपा हौबगुम मसा पुनमक थक थक निकलम्मे कनागुमना हंगी हजरत नमाज ददोंगी फिबम असुमना ओइरिबसि करिगिनो हजरत न हाइबिरमी नखोई खंगदब्रा ऐहाक संसार पुमनमकी निंगथौरेलगी ममांगदा लेपलिबनी करिगुम महागना साउख्रबदी कनाना सुकनबा ngamloi अदुना महाकपु कीबा मरमदगी ऐगी फिबम असि ओइरिबनी नोंगमगी थौदोकनी हजरत मसामंगना मस्जिद नमाज सोलिंगैदा खंगहौदना मस्जिद की युमथक्ता मै चाकलम्मी अमसुंग पाकसन्ना चाखलक्लम्मे अदुबा हजरत नमाज सोंदुना अदुमक लैरम्मे थौदोक अदु उरगा मियाम तिलम्मी मियाम अदुना कोइलाउ लाउनरम्मी तोइगुमसुंग हजरत करिगुम्बा अमता खंगलम्दे नमाज लोइसिलग मपांदा लेंगथोरक्लम्मी मियामना हंगलम्मी हजरत ऐखोइना ओ खोंगना लाउवे अदुबु नहांगना करिसु थौसाबिखिदे मदुगी पाउखुमदा हजरत हाई मियामना करी हाइखिबगे मियामना हाई हजरत मस्जिद की मथक्ता मै चाकलम्मे ऐखोइ खुदिंगमंगना हजरत पु नमाज काइहल्लगा मैदगी कनबा पामखि हजरत हाई नखोइना ऐबु दुनियागी मैदगी कन्नबा होटनरी अदुबु ऐदी
matam maduda Allahgi maidagi shingnaba hotnari. Aduna duniyagi maidagi shingnabagi wakal karamna khangani. Hazrat Sufyan Saurina nongma khana Kaabagi manakta namaz solame. Hazratna sajdada leiringida kanagumba yegnaba amana Hazrat ki khong amagi khongsa ani adu khong amagina khongsa manga kaklame. Salam lay thorakpadadi ahanbada namazgi mafamda uba fanglame. Amasung khongda saina fawraklame. Matamada mahanga khanglame kanagumba mana khongi khongsa sing kakre haiba si. Subhanallah karamba namaz oiramgani. Nupi amana fungada mai haugatlam laga namaz sonba. Nupi amana fungada mai haugatlam laga namaz sonba horame. Namaz solaga tal hauge khalame. Haijariba nupi adugi chahi ani natraga ani makhai khakta suriba macha amasana dun leirame. Saitan laklaga angang adubu mainakta changsil halli. Aduga nupi adugi manakta laklaga hairame. Yengo. Nangi nacha mainakta changsinkre. Mafang masidagi thadoklu lao natrabadi angang sim mainungda tafsinkragani. Nupi aduna karisu thawsabide namaz adumuk sondun leirame. Saitan yamna saurami thunamak angang adu mainungda langsilami aduga nupi adugi manakta changsilaklaga hairami nangna namaz soli nangi nachana mainungda tafsinkre. Thuna chalo hojik fawdi hinglam khiba yai. Namaz de amuk hanna sonbi yai nacha sikrabadi amuk halaklaroi. Saitan nang namjaba makai hairami toigum basung. Nupi adugi namaz uful Leirik amagi mal apanba pibungam khide. Saitan nupi adugi khongpham chetpa uraga mai hauba makai sauram yamsung mafam adudagi chatkirame. Nupi adu namaz loisillaga yamna ingna tapna leirangi manakta changsilami amsung urammi angang di funga manungda leire amasung mai su wangna chakhatli. Adubu angang adudi maitan ama laukhatlaga mayada haplammi adubu maitan adudi yakut onkre. Allahgi damak Allahgi oi krabamisak adugi damakta Allah sumahaki damak oi. Rabia Aduga rahimahumullah yam totlam laga namaz son bahurame. Namaz manungdi yam totlam laga kopsilamdre. Haiba.gi wakallaki. Numit adugi ahing the mahang na mang the jannat ki mahal amurame. Mahal masa pumba yamna fazai yamna wangi adu mahal matak the fazarba leitiang kharadi kaiduna takibu urame. Rabiana hangi he khuda karigidamak leitiang sita akribano. Khonjellagi nangna namaz solingi the yamgi wakal tauruba adugi damakne. Aigi wakal bu thadoglaga yamgi wakal khan kibu matam maduda leitiang singasi kaiduna takibane. Hatima asam na hai nong maigi jamaat ki namaz nan thokirame maduda nungai tame fongdokpagi damakta subnagi Abu Ishaq Bukhari khak laklamme. Karigumbaigi icha sibo erabadi nungai tame fongdokpa mi lising amadagi hena lakani. Masigi maramdi miyamgi wakhalda dunyagi awaba amagi damaktadi yamna lumna khalli. Aduga dingi awaba amagi damaktadi karisu khannade. Aikhoigi mangda haukraba Allah wala singdi. Kanagumba amagi takbirullah nan thokibada mari mata imung manungi mi singna madugi damakta nungaitaba fongdokpa numit uhumni chatnarame. Aduga kanagumba amagi jamaat nan thokrabadi numit taret ni fawa nungaitaba fongdokpa chatnarame. Nungsirabe chirinausing ngasigi asi fawadan khangminarasi matangi video amada namaz na khwaidagi maru oiba ibadat am oibagi maram khangminase.